ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯛꯂꯣꯟ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤꯗꯣ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯄꯥꯠꯇ ꯇꯥꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯅꯔꯝꯕꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯈꯔ ꯑꯃꯅ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ ꯈꯔ ꯑꯃꯅ ꯄꯪꯋꯥꯗ ꯋꯥꯕ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤꯗꯣ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯤ꯫ ꯇꯦꯛ ꯇꯧꯔꯕ ꯌꯨꯝ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯃꯁꯥꯗꯨ ꯍꯨꯝꯂꯤ꯫ ꯅꯣꯡꯃꯁꯨ ꯌꯨꯕꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯣ꯫ ꯑꯁꯤꯗ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯦꯝꯖꯤꯟꯒꯦ ꯈꯟꯕꯅꯤ, ꯉꯝꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯅꯣꯡꯁꯤꯁꯨ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯏ꯫ ꯏꯃꯨꯡꯒꯁꯤ ꯄꯨꯝꯇꯥꯎ ꯇꯥꯎꯔꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯣꯡꯁꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯌꯦꯡꯉꯣꯏ, ꯏꯟꯊꯤꯅ ꯇꯧꯀꯣ꯫ ꯏꯁꯤꯡꯁꯤꯗ ꯃꯩꯁꯤꯁꯨ ꯅꯨꯡꯁꯤꯠꯅ ꯄꯨꯡꯃꯨꯠꯁꯨ ꯃꯨꯠꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯦ? ꯏꯃꯥ, ꯅꯣꯡꯁꯦ ꯃꯃꯤꯠ ꯌꯥꯝꯅ ꯈꯥꯏ, ꯏꯃꯨꯡꯗ ꯂꯩꯌꯨ ꯌꯥꯅꯤ꯫ ꯅꯆꯥ ꯃꯊꯛꯇ ꯀꯥꯔꯒ ꯑꯍꯣꯕꯁꯤꯡꯁꯦ ꯃꯦꯟꯒꯦ, ꯑꯗꯨꯒ ꯄꯥꯏꯊꯣꯛꯀꯦ ꯇꯧꯔꯤꯁꯤꯒ ꯄꯨꯟꯁꯤꯜꯂꯝꯃꯒꯦ꯫ ꯑꯁ, ꯅꯣꯡꯁꯤꯁꯨ ꯀꯜꯂꯤꯍꯦ꯫ ꯌꯦꯡꯉꯣꯏ, ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯜꯂꯤ, ꯌꯦꯡꯉꯒ ꯀꯥꯎꯀꯣ꯫ ꯑꯣ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ, ꯅꯪꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯦꯀꯣ꯫ ꯍꯩ, ꯅꯣꯡ ꯃꯃꯤꯠ ꯌꯥꯝ ꯈꯥꯛꯏꯅꯦꯍꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ ꯅꯣꯡꯁꯤꯁꯨꯕ, ꯌꯨꯝꯒ ꯂꯣꯏ ꯄꯥꯏꯒꯦ ꯇꯧꯏ, ꯀꯜꯂꯦ꯫ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯈꯜꯂꯒ ꯆꯦꯟꯁꯤꯜꯍꯧꯔꯒꯦ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯐꯪ ꯑꯐꯪꯕ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯌꯥꯝ ꯆꯝꯅ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯇꯥ ꯈꯔꯒ ꯄꯥꯔꯤꯇꯣꯟ ꯍꯣꯏꯅ ꯂꯩꯕ ꯄꯥꯠ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤ, ꯂꯝꯕꯤꯁꯨ ꯅꯥꯟꯕꯅ ꯌꯥꯗ꯭ꯔꯤ꯫ ꯅꯣꯡꯁꯤꯁꯨꯕ ꯄꯦꯜꯂꯕꯅꯤ, ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯍꯦꯛꯐꯝꯒ ꯈꯪꯗꯦꯕ꯫ ꯑꯁꯣꯝꯗꯅ ꯄꯂꯦꯝ ꯏꯃꯥꯅ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯐꯖꯔꯦ ꯊꯝꯕꯥꯜꯁꯤꯗꯤ, ꯁꯤ ꯌꯣꯜꯂꯒ ꯄꯨꯛꯁꯤ ꯊꯜꯂꯤꯅꯦꯕ, ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ꯫ ꯍꯩꯍꯥ, ꯑꯣꯟꯒꯤ ꯍꯤꯁꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯅ, ꯂꯥꯛꯑꯣꯍꯦ ꯏꯇꯥ ꯃꯌꯥꯝ, ꯑꯥꯗ ꯍꯤꯊꯛꯇ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯂꯩꯔꯦ꯫ ꯂꯩꯁꯤꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯅꯣꯡꯂꯛꯁꯤꯗ ꯆꯣꯠꯄ ꯇꯥꯔꯤꯁꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯍꯩꯃ, ꯇꯥꯈꯤꯗ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃꯁꯦ, ꯅꯣꯡꯂꯛꯁꯤꯗ ꯑꯁꯨꯝ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯍꯣ, ꯊꯝꯕꯥꯜ ꯍꯦꯛꯄ ꯇꯝꯕ ꯀꯨꯏꯃꯜꯂꯦꯗ, ꯅꯣꯡꯆꯨꯏꯒꯁꯤ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯆꯣꯠꯄꯒ ꯐꯥꯎꯗ꯭ꯔꯕꯣ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯁꯨ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯈꯤꯇ ꯃꯔꯧꯖꯒꯦ ꯍꯥꯏꯕꯕꯨ꯫ ꯑꯣ, ꯆꯦꯃꯨꯛ ꯂꯥꯛꯑꯦ, ꯁꯣꯏꯗ꯭ꯔꯦ, ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯄ꯫ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯥꯕ? ꯍꯣ, ꯇꯥꯏꯌꯦ, ꯅꯣꯡꯂꯛꯁꯤꯗ ꯌꯥꯗ ꯇꯧꯕꯅꯤ꯫ ꯅꯪꯗꯔ ꯆꯣꯠꯂꯤꯁꯦ, ꯑꯩꯗꯤ ꯆꯣꯠꯇꯕ꯭ꯔꯣ? ꯀꯗꯥꯏ ꯑꯩꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠꯇꯤ? ꯃꯆꯥ ꯏꯕꯦꯝꯃꯒꯤꯕꯨ ꯀꯔꯤꯒꯤ ꯑꯩꯍꯥꯛꯅ ꯍꯦꯛꯆꯔꯣꯏ ꯍꯥꯏꯒꯦ? ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯔꯕ꯭ꯔꯥ? ꯌꯦꯡꯕꯤꯌꯨꯗꯣ꯫ ꯈꯣꯏꯗꯥꯔꯦꯗꯣ ꯄꯥꯝꯃꯨꯕ, ꯅꯅꯥꯎ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯤ, ꯃꯌꯥ ꯐꯕ ꯑꯃ ꯊꯤꯔꯣ ꯍꯥꯏ꯫ ꯄꯥꯔꯤꯇꯣꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯗꯤ ꯊꯤꯔꯣꯅ, ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯅꯤ꯫ ꯑꯩꯅ ꯄꯤꯁꯦ ꯆꯐꯨꯃꯨꯛ ꯇꯥꯔꯒ ꯂꯩꯍꯧꯔꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤ꯫ ꯂꯥꯏꯔ ꯄꯥꯈꯪ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯁꯨ ꯉꯝꯗꯦꯗꯣ꯫ ꯑꯦ, ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯑꯩꯅ ꯅꯣꯡꯂꯛꯁꯤꯗ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯅꯕ꯭ꯔꯥ? ꯅꯕꯦꯝꯃꯩꯒꯤꯗꯤ ꯅꯪ ꯂꯩꯔꯦ, ꯅꯊꯃꯣꯏꯗ ꯁꯦꯡꯉꯣ꯫ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯗꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯗꯣ꯫ ꯍꯌꯦꯡ ꯀꯩꯁꯨ ꯌꯥꯔꯣꯏ, ꯅꯪꯁꯨ ꯋꯥꯅꯤ ꯑꯩꯁꯨ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ ꯇꯥꯔꯕꯗꯤ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯗꯤ ꯑꯩꯒꯤ ꯁꯣꯜꯂꯕꯤ ꯏꯃꯥꯅ ꯀꯅꯥꯅ ꯁꯦꯟꯅꯍꯧꯅꯤ? ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯗꯤ ꯂꯦꯞꯊꯣꯛꯄꯅ ꯐꯠꯇ꯭ꯔꯅꯤ꯫ ꯃꯈꯥꯃꯨꯛ ꯇꯥꯔꯨꯔꯒ ꯍꯌꯦꯡ ꯏꯕꯣꯡ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤ ꯅꯀꯥꯗ ꯌꯦꯜꯂꯛꯂꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯥꯎ ꯈꯪꯗꯕ꯫ ꯁꯦ, ꯅꯪꯅ ꯄꯥꯝꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯦ ꯏꯈꯨꯠ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛ ꯍꯦꯛꯄꯅꯤ꯫ ꯅꯐꯝꯗ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯤ ꯐꯥꯎꯕꯗꯤ ꯄꯤꯖꯒꯦ ꯍꯥꯏꯅ꯫ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯧꯒꯤ ꯉꯥꯏꯔꯝꯂꯅꯤ, ꯑꯩ ꯊꯦꯡꯉꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯍꯟꯅꯕ ꯇꯧ, ꯅꯣꯡ ꯌꯥꯝ ꯀꯜꯂꯤ꯫ ꯁꯥꯒꯩꯖꯥꯠ ꯑꯆꯧ ꯑꯄꯤꯛ ꯈꯥꯏꯔꯝꯕꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯗꯦ ꯄꯥꯔꯤꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯀꯟꯅ ꯅꯤꯛꯏ꯫ ꯍꯦꯡꯉꯣꯏ, ꯅꯪꯕꯨ ꯆꯦꯡ ꯆꯥꯒ ꯂꯩꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯁꯥ ꯉꯝꯗꯕꯒꯤ ꯄꯣꯠꯁꯨ ꯀꯌꯥ ꯌꯣꯜꯂꯛꯇꯦ꯫
ꯁꯦꯜ ꯂꯩꯇꯗꯅ ꯆꯦꯡꯁꯨ ꯋꯥꯜꯂꯛꯇꯦ ꯅꯣꯡꯁꯤꯁꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯁꯨꯛꯍꯥꯡ ꯍꯦꯛ ꯍꯥꯡꯗꯦ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯁꯦ ꯋꯥꯏꯀꯣ ꯋꯥꯔꯦꯗꯍꯦ ꯏꯁꯥꯁꯦ ꯑꯁ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯉꯁꯤꯗꯤ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥ ꯀꯔꯤꯌꯥ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯀꯗꯥꯏ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ ꯃꯩꯗꯨ ꯈꯤꯇ ꯊꯥꯒꯠꯂꯛꯑꯣ ꯀꯔꯤ ꯆꯥꯅꯤ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯁꯥꯒꯠꯂꯤ ꯑꯩ ꯇꯩꯊꯣꯔꯛꯀꯦ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯅꯣꯅ ꯑꯩꯅ ꯍꯥꯏꯔꯒ ꯅꯣꯡ ꯆꯣꯠꯂꯨꯕꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯤꯅꯤꯅꯦ ꯅꯪꯕꯨ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯆꯥꯅꯤ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕꯀꯣ ꯏꯁꯥ ꯐꯥꯎ ꯍꯦꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯏ ꯀꯔꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣꯏ ꯍꯌꯦꯡꯅꯦ ꯏꯆꯥꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯀꯣ ꯃꯤꯒꯤ ꯃꯆꯥꯗ ꯀꯥꯏꯍꯧꯔꯨꯅꯨ ꯃꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯣ ꯑꯗꯨꯒ ꯌꯦꯡꯉꯣꯏ ꯏꯃꯥꯗꯤ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯕ ꯌꯦꯡꯕ ꯉꯝꯃꯣꯏ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯄꯣꯊꯥꯔꯣꯏꯕ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯏ ꯑꯩ ꯄꯥꯟ ꯈꯔ ꯄꯨꯜꯂꯛꯀꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯑꯔꯩꯕ ꯈꯔ ꯆꯥꯗꯨꯅ ꯆꯔꯥ ꯀꯣꯡꯒꯥꯏ ꯑꯃ ꯍꯦꯟꯗꯨꯅ ꯍꯧꯔꯛꯏ ꯄꯥꯔꯤꯇꯣꯟ ꯐꯅ ꯋꯥꯔꯁꯨ ꯅꯣꯡꯃꯇ ꯏꯃꯥ ꯑꯩ ꯋꯥꯔꯦ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤꯗꯦ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕꯗꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯕ ꯅꯠꯇ꯭ꯔꯦꯗꯣ ꯁꯦꯒꯥꯏꯔꯕ ꯍꯣꯔꯕ ꯌꯨꯝ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯁꯦꯒꯥꯏꯔꯕ ꯐꯤꯖꯦꯠ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯄꯥ ꯊꯤꯡꯗꯤꯌꯦ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒ ꯂꯧꯅ ꯇꯤꯟꯅ ꯌꯥꯗꯕ ꯈꯛ ꯂꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯏꯌꯥ ꯑꯣꯏꯒꯗꯕꯅꯤ ꯅꯃꯥꯗꯨꯗꯪ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯕ ꯌꯥꯕꯅꯤ ꯏꯄꯥ ꯊꯤꯡꯗꯤꯀꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯆꯥꯕꯨ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯒꯅꯤ ꯄꯥꯕꯒꯤ ꯌꯥꯊꯪꯗ ꯅꯆꯥ ꯄꯦꯟꯖꯔꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯤ ꯐꯩ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯄꯥ ꯊꯤꯡꯗꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯑꯗꯨꯕꯨ ꯊꯤꯜꯂꯒꯅꯤ ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯤ ꯏꯆꯥꯗ ꯈꯨꯕꯝ ꯑꯁꯦ ꯁꯤꯅꯕ ꯄꯥꯝꯃꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯤ ꯅꯊꯛꯇ ꯅꯌꯥꯝꯕ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯈꯨꯟꯖꯥꯁꯤꯡꯕꯨ ꯃꯕꯨꯛ ꯄꯦꯜꯍꯜꯂꯨꯀꯣ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯃꯥꯁꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ ꯄꯥꯔꯤꯇꯣꯟꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯈꯨꯕꯝ ꯁꯤꯟꯅꯔꯝꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯥꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤꯇꯣꯟ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ ꯄꯥꯔꯤꯇꯣꯟ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟꯒꯤ ꯃꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤꯗꯣ ꯋꯥꯅ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯝꯗꯕ ꯄꯥꯔꯤꯇꯣꯟ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯁꯛꯍꯦꯟꯕꯤꯒ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯏ ꯅꯨꯡꯊꯤꯜꯅꯤ ꯃꯅꯥꯏ ꯈꯔ ꯊꯣꯛꯂꯛꯏ ꯆꯥꯎꯔꯦꯜꯅ ꯏꯇꯥꯎ ꯂꯣꯏꯅꯔꯨꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯅꯨꯡꯁꯤꯗ ꯅꯅꯥꯏ ꯑꯣꯏꯕ ꯐꯪꯖꯔꯦ ꯁꯛ ꯐꯖꯕ ꯏꯇꯥꯎꯗꯤ ꯅꯨꯄꯤꯅ ꯀꯦꯟꯕꯅꯤꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯈꯥꯏꯕꯤꯅꯦꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯕ ꯑꯁ ꯁꯣꯏꯔꯤꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯒꯦ ꯇꯧꯔꯒ ꯏꯇꯥꯎ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯁꯒꯣꯜ ꯁꯦꯝ ꯁꯥꯔꯒꯦ ꯌꯥꯔꯁꯤ ꯁꯦꯝ ꯁꯥꯔꯣ ꯅꯪ ꯉꯁꯤꯗꯤ ꯁꯥꯖꯥꯎ ꯍꯥꯁꯤꯀꯣ ꯅꯪꯒꯤꯅꯦ ꯁꯥ ꯎꯔꯒ ꯀꯤꯕꯤꯗꯣ ꯇꯧꯅꯨ ꯂꯩꯃ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯌꯥꯡꯅ ꯊꯣꯛꯂꯛꯂꯤꯕꯗꯤ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯁꯤꯗꯤ ꯁꯥ ꯇꯥꯟꯕꯗꯣ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯤ ꯅꯪꯁꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯗꯥꯏ ꯄꯤꯃꯦꯟꯇꯥ ꯑꯃꯗꯤ ꯄꯦꯟꯖꯩꯗꯣ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨꯗꯣ ꯂꯩꯁꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯦꯝ ꯁꯥꯔꯣ ꯁꯒꯣꯜꯗꯣ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯀꯣꯏꯊꯣꯛꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯁꯦ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯅꯥꯏꯁꯨ ꯁꯦꯝ ꯁꯥꯖꯔꯛꯂꯒꯦ ꯏꯃꯥ ꯕꯥꯕꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯂꯪꯊꯣꯛꯑꯝꯃꯒ ꯅꯣꯏ ꯁꯥ ꯇꯥꯟꯕ ꯆꯠꯇꯣꯏꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯁꯤꯅꯤ ꯁꯛꯍꯦꯟꯕꯤꯅ ꯏꯃꯥꯒꯤ ꯌꯥꯏꯐꯔꯦꯜ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯌꯦꯡꯉꯣ ꯏꯆꯥꯅ ꯀꯣꯅꯨꯡ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯣ ꯏꯃꯥ ꯍꯣꯏ ꯀꯨꯏꯔꯣꯏꯌꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯟꯂꯤ ꯀꯩꯁꯨ ꯇꯟꯂꯦ ꯍꯥꯏꯁꯤꯅꯤ ꯇꯟꯒꯅꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯣꯔꯦꯟꯅꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯥ ꯑꯆꯧꯕ ꯐꯥꯔꯛꯇꯣꯏꯅꯤ ꯐꯥꯔꯝꯗꯦ ꯀꯩꯁꯨ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯋꯥꯕ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯏꯃꯥ ꯄꯥꯕ ꯆꯠꯈꯤꯅꯣ ꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯣꯅꯨꯡꯗ ꯅꯇꯥꯎ ꯃꯌꯥꯝꯒ ꯁꯥꯟꯅꯔꯝꯃꯣ ꯅꯨꯄꯥ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯊꯣꯉꯛꯄ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯝ ꯁꯒꯣꯜꯗꯣ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥꯛ ꯊꯧꯗꯨꯅ ꯎꯃꯪ ꯇꯥꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯎꯃꯪ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ ꯍꯤꯡꯆꯥꯕ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯕꯅꯤ ꯀꯔꯤꯒꯤ ꯑꯩ ꯂꯩꯅ
ꯑꯇꯣꯞꯄ ꯍꯤꯡꯁꯥꯕꯤ ꯄꯥꯝꯂꯤꯕꯒꯦ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯒꯤꯗꯪ ꯈꯟꯕꯤꯌꯨ ꯆꯥꯕ ꯆꯥꯅꯕ ꯁꯦ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯦ ꯁꯣꯛꯀꯅꯨ ꯁꯛꯊꯤꯕꯤ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯪ ꯄꯥꯝꯗꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯗꯤ ꯃꯥꯒ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯒ ꯂꯩꯍꯧꯔꯣ ꯅꯪꯗꯤ ꯁꯛꯊꯤꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯪ ꯌꯦꯠꯂꯛꯀꯅꯨ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯃꯥ ꯑꯣꯏꯔꯝꯗꯥꯏꯗ ꯃꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯆꯠꯍꯟꯅꯤꯡꯗꯣꯏꯅꯣ ꯍꯤꯡꯆꯥꯕ ꯅꯪ ꯆꯠꯈꯤꯅꯣ ꯍꯤꯡꯆꯥꯕꯤ ꯁꯥꯒꯩꯗ ꯄꯣꯛꯂꯨꯕꯅ ꯁꯛꯁꯤ ꯈꯔ ꯊꯤꯈ꯭ꯔꯦ ꯁꯦ ꯆꯠꯈꯤꯅꯣ ꯍꯥꯏꯕ ꯃꯁꯤꯔ ꯅꯣꯏ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄ ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯊꯣꯛꯄ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯆꯥꯅꯕꯤ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯂꯩꯖꯧ ꯆꯠꯅꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯤ ꯑꯁꯦ ꯂꯥꯛꯑꯣ ꯄꯥꯏꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯆꯠꯈꯤꯅꯣ ꯄꯥꯏꯈꯤꯅꯣ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯂꯦꯡꯕ ꯉꯝꯗ꯭ꯔꯕꯤ ꯑꯩꯕꯨ ꯆꯥꯅꯕ 이마기 따이방 파우지바 나빠세 나마이부 타독도나 람람비 흰자비 까나네 헬레 짠크레도 이마디 나이돔다 두나 레오레도 파리도나 라오헤 아드 사지 임레 센신크레 팔호주 자오레 파자레 헤시 sakhenbina ining thau haina tawko inaisa law nanthoktu sienkhre tanasi sagol thongsinsi aada lei iya nangna siendana kadai phau siengadoriba khangra kawkhraban injau he asi haiduna sagol thausi lei madam adudadi ningthosingna sa tanbagi satnabi ama leiram sane khanduna mapuroiba kainabagi kaptuna leiba hingsabi dugi mabukta masin tumlaba tenjaina kapsilakpada palami 아이기 뽑다 멋지는 타오르바 땐자이는 빨래 아이기 복시 이갑등 아이를 이마기 딸방 파우트리바 자디 이마기 북농다 마음만 따래 야로이게 파리돈 라오이나 이상 반크레 그러니 싸우래 그리누 시리 사나때나 해 따이방 미요이 낭 오이레고 아이기 따이방 파우트리바 이자부 낭나핫바 자우바 방간다바기 아이기 이자핫바 낭수 나쁜 시수바 아이나 올리바 사연 흰자비야시 오이두나 닝감드나 린모 오이였거나 ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯑꯩ ꯈꯪꯖꯍꯧꯗ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯁꯛꯍꯦꯟꯕꯤꯅ ꯍꯤꯡꯁꯥꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯑꯗꯨꯝꯅ ꯌꯥꯊꯪ ꯄꯤꯕꯤꯒꯅꯨꯗ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯕꯅ ꯌꯥꯔꯧ ꯁꯥꯖꯤ ꯑꯣꯏꯔꯒꯨꯝ ꯅꯤꯡꯂꯨꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯩꯕꯥꯛ ꯉꯥꯛꯄꯤꯒꯅꯤ ꯁꯥꯞ ꯑꯗꯣ ꯍꯟꯗꯣꯛꯄꯤ ꯀꯔꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯕꯨ ꯀꯔꯝꯅ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯣꯏꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯞ ꯑꯗꯨ ꯑꯣꯏꯅ ꯄꯤꯕꯤꯌꯨꯗ 이콧 ꯑꯁꯦ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯆꯥꯛꯂꯕ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯖꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕ ꯋꯥ ꯀꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯟꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯣꯏ ꯃꯤ ꯇꯪꯈꯥꯏ ꯍꯤꯡꯆꯥꯕꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯂꯦꯜꯂꯨ ꯋꯥꯁꯛ ꯑꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯆꯍꯤ 2ꯒꯤ ꯃꯅꯨꯡ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯃꯤ ꯇꯥꯗ꯭ꯔꯕ ꯅꯪꯕꯨꯗ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯣꯛꯄ ꯑꯣꯏꯖꯧ ꯑꯗꯨꯒ ꯀꯅꯥꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯊꯣꯛꯂꯕ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯆꯥꯕꯤ ꯑꯣꯏꯗꯨꯅ ꯂꯦꯜꯂꯨꯀꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯎꯖꯥꯎ ꯄꯥꯃꯦꯜ ꯑꯣꯏꯗꯨꯅ ꯍꯧꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯗꯨ ꯀꯟꯕ ꯏꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯐꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯤꯕꯤꯌꯨꯗꯣ
ꯏꯐꯝ ꯍꯤꯡꯆꯥꯕꯤꯅ ꯉꯁꯤ ꯃꯥꯅ ꯑꯩꯕꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ 이마기 달방 파우주 이마자 타와이 타미나라세. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯈ꯭ꯔꯦꯗꯨ ꯊꯋꯥꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨ ꯋꯥꯖꯔꯦ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯩ. ꯅꯤꯡꯊꯧꯅ ꯑꯩ ꯂꯩꯔꯤ, ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯄꯒꯨꯝ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯀꯅꯤ. ꯂꯥꯎ ꯏꯆꯦ, ꯅꯪꯅ ꯑꯩ ꯀꯌꯥꯃꯨꯛ ꯈꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ. ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯕꯅꯤ. ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ. ꯁꯛꯍꯦꯟꯕꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯦ. ꯃꯁꯥ ꯄꯨꯝꯕ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯂꯦ. ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯔꯛꯂꯦꯗꯣ. 타이방 이캥 탁닝해. 타이방 미남 납니다. 자토 아시라네. 땀부 누빠세. 자로이 정말리 ꯃꯄꯨꯔꯣꯏꯕ ꯆꯦꯟꯁꯤꯜꯂꯛꯏ. ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ? ꯁꯤ ꯆꯪꯁꯤꯜꯂꯛꯀ. 타이방 이캥 만남 남이. 탁닝ꯕꯅ ꯈꯧꯔꯥꯡꯉꯦ. ꯅꯪ ꯆꯥꯊꯣꯛꯎꯔꯣ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ. ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯁꯦ ꯐꯥꯅ ꯄꯨꯅꯕ ꯉꯝꯗꯅ ꯆꯦꯟꯈ꯭ꯔꯦꯗꯣ. ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯒꯤ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ. 타이방 ꯀꯅꯥꯁꯨ ꯎꯗꯦꯅꯤ ꯇꯧꯔꯤꯁꯦ. ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯐꯥꯔꯒ ꯆꯥꯔꯒꯦ ꯇꯧꯔꯒ ꯃꯁꯤꯒꯤ ꯍꯨꯏꯁꯦ ꯍꯦꯛꯇ ꯐꯥꯔꯒ ꯆꯥꯔꯒꯦ. ꯈꯨꯍꯥꯎꯁꯦ ꯁꯤꯅꯗꯤ ꯄꯨꯛ ꯊꯟꯗꯦꯕꯣ. ꯇꯣꯝꯕ ꯌꯨ ꯉꯥꯎꯗꯨꯅ. ꯏꯁ ꯀꯔꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯈꯨꯜꯗ ꯍꯤꯡꯆꯥꯕꯤ ꯊꯣꯛꯑꯦ ꯀꯥꯏ ꯅꯋꯥ ꯂꯧꯗꯦ. ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ. ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯎꯃꯪꯗ ꯂꯩꯒꯗꯕ. ꯍꯦ ꯀꯩꯅꯣ ꯁꯤꯒꯤꯗ? ꯀꯔꯤꯅꯣ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯀꯔꯤꯅꯣ ꯂꯩꯁꯤꯕꯣ? ꯃꯤꯠꯁꯤ ꯅꯣꯏꯔꯒ ꯑꯝꯇ ꯌꯦꯡꯒꯦ. ꯁꯛꯍꯦꯟꯕꯤ ꯃꯌꯥ ꯀꯥꯗꯨꯅ ꯏꯈꯦꯡ ꯀꯌꯥ ꯇꯩꯗꯨꯅ ꯑꯣꯟꯊꯣꯔꯛꯏ. ꯍꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ? ꯇꯨꯝꯃꯤ. 이씨 뭐야지 이오로로 따래. 이마 자예 후야 이봐. 저저 미나 이봐 힘잡이다. 저거인지 왜그래? 힘잡이지. 미사이 하이버니까. 아이 지라르게. 아이 시부 따래. 젠키노 젠라수 싸라니 젠라수 짜른. 짜르게 누가이자이 타이방 미 짜르가 폭탄라니. 오이마 nganga 따느래 빠이르가 따느래 찔려야지. 공치 이마나 이봐 좀 힘잡이 도이 하이버. 아요 잡이나 이봐 파리 우르르 아이 빠이르 아띠야지. 아이 고치그래야 나의 이게 고치그래. 거리 닫은 기도를 이봐 이시래. 쿠하우시 타이방 미시리 ꯑꯁꯨꯛ ꯑꯣꯏꯅꯝꯕ. ꯑꯁꯨꯝꯅ ꯇꯣꯏꯅ ꯁꯛꯍꯦꯟꯕꯤꯅ ꯆꯥꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ. ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯟꯈ꯭ꯔꯕꯗꯤ ꯈꯪꯗꯦ. ꯃꯥ ꯎꯕꯗ ꯀꯤꯅꯔꯝꯃꯤ. ꯑꯉꯝꯕꯅ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯁꯨꯝ ꯆꯥꯊꯣꯔꯛꯄꯗ ꯈꯨꯟꯖꯥ ꯃꯌꯦꯡ ꯇꯥꯔꯛꯂꯦ. ꯀꯅꯥꯒꯤ ꯈꯔ ꯑꯃꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯦ. ꯀꯔꯝ ꯇꯧꯁꯤꯒꯦ? ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯁꯤꯔꯥ? ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯑꯣꯜꯂꯦ ꯈꯪꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ. ꯑꯉꯝꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯉꯥꯏꯕ ꯇꯥꯕꯅꯤ. ꯋꯥꯔꯁꯨ ꯋꯥꯅ ꯆꯍꯤ ꯑꯅꯤꯗꯤ. ꯑꯩꯅ ꯍꯦꯟꯅ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩ ꯐꯥꯎ ꯆꯥꯗꯧꯒꯤ ꯇꯧꯏ. ꯐꯖꯤꯜꯂꯤ. ꯃꯥꯅ ꯂꯥꯎꯕꯗ ꯀꯣꯅꯨꯡ ꯅꯤꯜꯂꯤ. ꯑꯃꯨꯕ ꯆꯦꯟꯁꯤꯜꯂꯛꯏ. ꯏꯅꯤꯡꯊꯧ ꯀꯩꯗꯧꯔꯤ? ꯏꯅꯥ ꯌꯦꯡꯉꯨꯕ ꯑꯗꯨꯛ ꯐꯤꯡꯅ ꯆꯪꯂꯛꯂꯤꯕꯗꯤ?
ꯊꯃꯣꯏ ꯁꯣꯛꯂꯕ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯏꯅꯤꯡꯊꯧꯒ ꯎꯅꯒꯦ ꯍꯥꯏꯅ ꯍꯥꯏꯍꯧꯔꯤꯗꯣ ꯆꯪꯍꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ? ꯆꯪꯍꯜꯂꯛꯎ. 이닝ꯊꯧ, 이닝ꯊꯧ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ. ꯀꯔꯤꯒꯤ 이닝ꯊꯧꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ? ꯌꯦꯡꯉꯣ, ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯁꯦ ꯅꯣꯡꯃ ꯈꯪꯗꯦ. ꯃꯤꯁꯤ ꯃꯤꯅꯥꯅ ꯀꯔꯤꯒꯤ 이닝ꯊꯧꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ? ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ, ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ. ꯅꯨꯄꯤ ꯃꯆꯥ ꯀꯞꯀꯅꯨ. ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ. ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ. ꯑꯊꯨꯕ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯐꯥꯅꯕ ꯇꯧꯒꯦ. ꯆꯍꯤ ꯀꯌꯥ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯀꯪꯒꯥꯎꯅꯔꯕꯤ ꯃꯃꯥ ꯑꯩꯅ ꯏꯆꯥ ꯑꯃ ꯐꯪꯖꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ. ꯃꯨꯟꯈ꯭ꯔꯦ ꯏꯆꯥꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ. 이닝ꯊꯧ, ꯍꯤꯡꯆꯥꯕꯤ ꯍꯥꯠꯄꯤꯌꯣ. ꯍꯤꯡꯆꯥꯕꯤ ꯍꯥꯠꯄꯤꯌꯣ 이닝ꯊꯧ. ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯌꯣ. ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯋꯥꯀꯠꯇ ꯅꯤꯡꯊꯧ ꯀꯣꯛ ꯁꯥꯔꯤ. ꯂꯣꯏꯅꯕꯤꯅꯤ. ꯀꯔꯝꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯅꯤ ꯇꯧꯐꯝ ꯈꯪꯗꯦ ꯅꯤꯡꯊꯧ ꯃꯥꯁꯨ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯛꯍꯦꯟꯕꯤ ꯉꯪꯗꯨꯅ ꯄꯥꯏꯕ ꯍꯧꯔꯛꯏ. ꯀꯅꯥꯁꯨ ꯎꯗꯦꯗ ꯆꯠꯄ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯒ ꯌꯦꯡꯂꯛꯏꯁꯦ. ꯑꯉꯥꯡ ꯃꯁꯥꯒꯤ ꯃꯅꯝ ꯅꯝꯒꯨꯝ. ꯆꯥꯎꯔꯦꯜ, ꯀꯔꯤꯅꯣ? ꯀꯣꯛꯊꯛꯇ ꯀꯩꯅꯣꯝ ꯄꯥꯏꯈ꯭ꯔꯦ. ꯄꯥꯏꯊꯣꯔꯛꯑꯦ. ꯎ ꯃꯔꯨꯝꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ. ꯀꯗꯥꯏꯗꯅꯣ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯦ? ꯀꯔꯤꯅꯣ ꯑꯩꯅ ꯄꯨꯛꯁꯤ ꯑꯁꯨꯛ ꯌꯥꯝ ꯂꯥꯝꯃꯤꯁꯦ? ꯑꯩ ꯀꯗꯥꯏꯗꯅꯣ ꯊꯤꯗꯕ ꯌꯥꯗꯦ. ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯤ ꯇꯪꯈꯥꯏ ꯍꯤꯡꯁꯥꯕꯤ ꯇꯪꯈꯥꯏꯅꯤꯅ. ꯃꯤ ꯃꯆꯦꯠ ꯑꯁꯤꯗꯗꯤ ꯀꯅꯥꯅꯣ ꯃꯥꯟꯒꯨꯝ. ꯀꯔꯤꯅꯣ ꯃꯥꯅ ꯃꯅꯥꯇꯣꯟ ꯑꯁꯤꯅ ꯆꯨꯠ ꯆꯨꯠ ꯅꯝꯃꯤꯁꯦ? ꯁꯤꯗꯤ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯦ. ꯍꯣꯏꯃ, ꯑꯩ ꯆꯦꯜꯂꯦ. ꯍꯥꯏ, ꯀꯩꯗꯧꯔꯦ? ꯊꯣꯡꯒꯥꯗꯣ ꯑꯗꯨꯛ ꯀꯟꯅ ꯂꯣꯟꯁꯤꯜꯂꯤꯗꯨꯅ. ꯂꯩꯍꯧꯔꯦ. ꯀꯔꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯅꯠꯇꯦ, ꯁꯣꯔ ꯃꯄꯤꯒ ꯍꯣꯜꯂꯤꯕꯗꯨꯕꯣ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ. ꯏꯆꯥꯕꯨꯝꯕ. ꯇꯥꯔꯦꯗꯅ ꯃꯈꯣꯜꯁꯤ. ꯏꯃꯥ, ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯕ. ꯃꯤꯗꯤ ꯅꯠꯇꯕ. ꯇꯪꯈꯥꯏ ꯑꯃ ꯃꯤꯑꯣꯏꯕ, ꯇꯪꯈꯥꯏ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯨ ꯎꯕꯗ ꯈꯨꯀꯤ ꯑꯃ. ꯑꯩꯒꯤ ꯏꯊꯛꯇꯅꯤ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯤꯁꯦ. ꯑꯩ ꯌꯥꯝ ꯀꯤ. ꯑꯩ ꯇꯞꯅ ꯉꯥꯡꯉꯨ. ꯀꯤꯗ꯭ꯔꯥ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪ ꯃꯄꯥꯜ ꯊꯣꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯗ. ꯏꯃꯥ, ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯜ ꯑꯝꯇ ꯊꯣꯛꯑꯔꯣꯏ. ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ. ꯐꯃꯨꯡꯗ ꯑꯝꯇ ꯇꯨꯝꯃꯨꯒꯦ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ. ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯀꯞꯂꯛꯏ. ꯁꯛꯍꯦꯟꯕꯤꯅ ꯑꯉꯥꯡ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯒꯤ. ꯆꯦꯜꯍꯧꯔꯒꯦ ꯀꯥꯟꯅꯗꯦ. ꯍꯥꯎꯔꯅꯤꯗ ꯉꯁꯤꯗꯤ. ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯥꯕ ꯐꯪꯗꯣꯔꯦ. ꯑꯩ ꯇꯥꯟꯅꯔꯛꯄ ꯃꯥꯜꯂꯦ. ꯀꯟꯅ ꯆꯦꯟꯒꯦ. ꯇꯥꯟꯅꯕꯁꯨ ꯐꯪꯂꯣꯏꯗꯕꯗ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯆꯥ ꯍꯤꯡꯆꯥꯕꯤꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯉꯦ. ꯅꯨꯄꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤꯅ ꯐꯥꯗꯅ ꯄꯨꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯤꯔꯝꯃꯣ. ꯎꯃꯪꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯩ ꯆꯥꯔꯣꯏ. ꯆꯥꯅꯤꯡꯗ꯭ꯔꯦ. ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯂꯤꯒꯦ? ꯃꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯉꯤ. ꯎꯃꯪꯗ ꯊꯠꯆꯤꯜꯂꯨ. ꯎꯃꯪꯗ ꯆꯦꯟꯈ꯭ꯔꯕꯅꯤ. ꯆꯪꯁꯤꯜꯂꯛꯑꯣ ꯃꯌꯥꯝ. ꯍꯦꯔꯥ, ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ. ꯑꯩ ꯇꯥꯟꯅꯔꯛꯂꯕ ꯃꯥꯜꯂꯦ. ꯑꯩ ꯆꯦꯜꯍꯧꯔꯒꯦ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ. ꯇꯣꯝꯕꯅ ꯉꯝꯖꯄꯣꯠꯇꯦꯗ ꯍꯤꯡꯆꯥꯕꯤ ꯇꯥꯟꯅꯕ ꯀꯥꯏꯅ. ꯀꯝꯂꯥꯀꯁꯦ ꯇꯪꯅꯤ ꯇꯧꯔꯤꯁꯦ. ꯇꯨꯡ ꯍꯟꯅ ꯆꯦꯜꯂꯒꯦ. ꯇꯥꯟꯅꯕ ꯁꯥꯔꯒ ꯂꯣꯏꯔꯦ. ꯊꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦꯗ. ꯑꯁꯨꯝꯅ ꯇꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯐꯥꯅꯤ ꯍꯥꯏꯅ ꯈꯨꯜ ꯀꯌꯥꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯅꯤꯡꯊꯧꯁꯨ ꯇꯥꯔꯤꯅꯤ. ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ. ꯑꯌꯨꯛꯅꯤ. ꯀꯣꯏꯅ ꯐꯝꯃꯤ. ꯆꯥꯛ ꯆꯥꯒꯗꯧꯒꯤ. ꯅꯨꯄꯤ, ꯂꯩꯃ, ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ? ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯟꯅꯒꯨꯝ ꯂꯩꯌꯨꯗ. ꯀꯩꯁꯨ ꯇꯧꯗꯦ. ꯀꯔꯤ? ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯏꯪ ꯑꯍꯤꯡ ꯃꯅꯝ ꯅꯝꯃꯤꯁꯦ. ꯏꯁꯥꯁꯦ ꯏꯍꯥꯡ ꯍꯪꯒꯣꯏꯕꯒꯨꯝ ꯇꯧꯏꯗ. ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯒꯨꯝꯕ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ? ꯏꯃꯥ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯆꯥꯁꯤꯜꯂꯣ. ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥꯅ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯄꯥꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯨꯄꯥ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ. ꯅꯣꯏ ꯆꯥꯍꯧ. ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯆꯩ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ. ꯀꯌꯥꯝ ꯀꯨꯏꯅ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯂꯩꯗꯣꯏꯅꯣ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ.
Ima, kaigino, imana hek numidang di yumda leitrise. Adumaina tawagano, ayam ki ima. Imagi yay parel, kari kikirino ijana. Kigan, ay sinanggi namani. Tengzin kri, kanagi chek mok lau kidri, kinadana. Isusa, thong nao chek na lon siluhay. Yasan lay, mapal thok pa yadre ko. Asyang baisu, abwa, ako'y jangorage, numidang hinjabi tho'y haibani. Kung nang makong aduda, thomba, yung ngaw dun layri. Yu thadi, yung ngaw baybasi. Masana taba, natro. Muy hinjabi to, pangagi ngari. Nawalaw de. Chakhenbi, marayga tak tawduna. Hawranida nang tiyang, inuwayga nuwayga, matong ngangta, tingatay. Ba, kayo sidi, mayagi am sawi, sidi, yung ngaw bagali he. Nasin nagchathoage. Ha, kari, ay chathoage ba? Ay sabi no, ay hawroy. Sidi awki, masakse, oh, suwede na iti. Kahit na chingi hay pa no, china si hinglaroy. Ay di, taibang miyoy ba, tsaka daw re, nungay jay. Tanare, kamay tong nisidi. Oy ma, nazaya di mangi. Takrido, hingsabi magi kayata. Asum na toy na tawagpadagi, kunja mayam saurakli, ningthawda saunarakli. Hingjabi pajindura thamba yaroy. Hingjabi hatoo, natrabadi, aikoy noy na hatokan. Aikoy layba ngamdre, maharani nawan ba hingjabi hatoo. Aikoy ni japiyo, pida ba yan? Ay ni japiyo. Kariyeng doon na layriba kay ningthaw, hingjabi pajinbiyo. Kunja kay da minam liba karigid. Kunja sing nawaraga, ningthaw na tumilay sinbiyaro. Maharani nawan ba, mi tangkay, hingjabi tangkay, hatkadaban. Konong na pajindura thamba yaroy. Kunja noy na tumlay, aikoy noy na siro hay bro. Miyamgi kolauda ningthaw tawpham khangdri. Nungay ponte, loina bigi matawda, wakal waraduna, konunggi laikolda potharibadu. Kunja singna lauriba katu takhitre. Hausikti, naibak pungzaw tinna khangli. Ayigi laymabu, miyam mi tangkay, hingjabi tangkay hainari. Kunja kayano, mana nunggi halaklibase. Ay tawpham khangdri. Iningthaw, maharani sakhenbi amung hawrakli. Panak po na bang gamdri, bumloy-loy haw eh. Kari, kanalay, adudi, tilagano, jango. Ningthaw makok jake. Macet, cheto na, chatok ulan na. Ay, butado. Noy nga, ibu pajin basay. Yay paril na. Ima, kayo nang natawri siya. Ima, nacanang si Trabo. Ima, ay kiye. Ima, adumay daw gano. Si, baba, ima si kadari. Layma, si, taptaw. Kanalay, mabuti na pazit. Kanang kacangchilak ka no. Sangchilak ka ba di? Chatok ka. Macet, cheto na. Kanalay, layma. Chatok lagi nga sidi. Hawranida. Baba, masih kadari no. Ayaw kiye, baba. Kanalay, angang si putuhong ta. Si, ang tatap tawag. Numito mawanap hazin doon na tanami. Noongan ba ngayrami? Noongalag pada sakhenbi masapong tek-tek lami. Ay mo kay daw ruragi. Isa si kayo. Kutsa kasi na ingat. Ko kasi nga mo na. Nangbu, wakal tralak lang. Potaro si. Ay mo kay daw kiki. Kisyo daw dida. Potaro. Kunja singdo numidangi matamlakan ni kanbada pakat na rami. Kunlado tadok to na jenba pawba yaw na rin. Itiya, ay diyam kire. Maharani do, numidangda, mi tangkay, hingsabi tangkay ole. Bema, numidangda ka na natok pangamdrabani. Ay di layning dreda tawrisi, kidong kire. Nahansu, thomagi masado, chatok kreday. Ima, ato diyam kire. Misu sabra hay siya. Nang tadri bro, numidang kudingi ahing siya. Kanasu tumnadre siya. Ay di kida na thong kasi tiyan na lolim. Nabahin tawri hay radi, ko pazilaga thamba kaydawge ba. Mayaga to yam sawiye. Aday makuka to sawiye. Ubudi udri, yam ki hay ba. Angang kasi macet laga sayiye. Ay di ko nung kabada, layma layramadi kida na dong ali.
ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯩꯝ ꯇꯧꯗ ꯃꯥꯜꯂꯤ, ꯅꯨꯃꯤꯗꯥꯡꯁꯤꯅꯦꯌꯦ꯫ ꯀꯃꯥꯏꯅꯕꯨ ꯇꯧꯈ꯭ꯔꯤꯅꯣ ꯈꯪꯗꯦ, ꯍꯥꯟꯅꯗꯤ ꯐꯕꯗ ꯁꯛꯍꯦꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅꯔꯝꯃꯤꯅꯤ, ꯅꯄꯜ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯁꯥꯒꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡ ꯊꯛꯂꯕꯅꯤꯅ ꯌꯦꯡꯍꯩꯗ꯭ꯔꯦ, ꯎꯕꯗ ꯑꯗꯨꯝ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯜꯂꯦꯗ꯫ ꯀꯤꯔꯦꯗ ꯑꯩꯗꯤ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯀꯤꯁꯨ ꯀꯤꯗꯨꯅꯤ꯫ ꯏꯅꯤꯡꯊꯧ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ, ꯃꯆꯥꯒꯗꯣ ꯆꯥꯊꯣꯛꯈꯤꯗꯅꯀꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯀꯤꯔꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯁꯨ ꯋꯥꯈꯜ ꯋꯥꯏ ꯍꯥꯏꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯂꯛꯄꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯁꯒꯣꯜꯗꯨꯅ ꯋꯥꯏꯔꯝꯃꯤ꯫ ꯁꯣꯛꯄ꯭ꯔꯥ ꯏꯆꯜ? ꯎꯍꯧꯗ ꯇꯧꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯎꯍꯧꯗ꯭ꯔ ꯇꯧꯔꯤꯁꯦ, ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯅꯤ ꯏꯅꯤꯡꯊꯧ꯫ ꯏꯁꯨ ꯂꯥꯛꯎꯅꯦꯍꯦ ꯅꯪꯕꯣ, ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯊꯔꯣꯏꯁꯤ ꯌꯣꯟꯕ ꯅꯪꯉꯔꯣꯏꯅꯦ꯫ ꯂꯥꯛꯑꯦꯕꯣ ꯏꯅꯤꯡꯊꯧ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯅꯤꯡꯊꯤꯕꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯈꯥꯝꯕꯤꯕꯅꯤ꯫ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯑꯩꯒꯤ ꯊꯃꯣꯏꯅ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯍꯌꯦꯡꯃꯛ ꯃꯐꯝꯁꯤ ꯂꯥꯛꯄꯤꯌꯨ, ꯑꯩꯍꯥꯛꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯪꯕꯨ ꯉꯥꯏꯖꯔꯝꯒꯦ꯫ ꯂꯩꯁꯅꯥ ꯎꯕꯗ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯏ꯫ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯅꯤꯡꯊꯤꯕꯤ ꯐꯖꯕꯤ ꯃꯥꯅ ꯁꯨꯝꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯗꯣ꯫ ꯐꯖꯕ ꯎꯕꯗ ꯃꯤꯠ ꯉꯥꯎꯏ ꯍꯥꯏꯗꯨꯅꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤꯕ ꯄꯥꯝꯂꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤꯔꯥ? ꯃꯗꯨ ꯌꯥꯗꯦ꯫ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯅ ꯑꯩꯕꯨ ꯋꯥꯔꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯕꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯤꯅ ꯀꯔꯤꯒꯤ? ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤ, ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯛꯆꯤꯜꯂꯨꯔꯕ ꯋꯥꯈꯜꯁꯦ ꯏꯅꯧ ꯅꯧꯊꯣꯛꯏꯗ, ꯃꯥꯕꯨ ꯎꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯏꯪꯅ ꯅꯤꯡꯊꯤꯕ? ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯁꯅꯥꯒ ꯄꯥꯔꯤꯇꯣꯟꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯣꯏꯔꯤ ꯑꯗꯨꯉꯩꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯞꯇꯣ꯫ ꯁꯥꯞ ꯃꯥꯅ ꯀꯥꯏꯔꯛꯂꯕꯗ ꯁꯛꯍꯦꯟꯕꯤꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯅꯤꯡꯊꯤꯔꯦꯗ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯦ, ꯂꯩꯃ ꯇꯣꯝꯕꯤ, ꯅꯪꯕꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯑꯩꯒꯤ ꯊꯥꯂꯣꯏ ꯑꯣꯏꯔꯒꯦ꯫ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯅ ꯆꯤꯡꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯤꯔꯤꯔꯥ? ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯈꯣꯏꯗꯥꯔꯦ, ꯂꯥꯛꯑꯣ, ꯁꯒꯣꯜꯗ ꯇꯣꯡꯈꯠꯂꯨ ꯂꯥꯛꯑꯣ꯫ ꯏꯅꯤꯡꯊꯧꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯏꯇꯤꯛꯁꯨ ꯅꯠꯆꯗꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯦ ꯆꯥꯅꯕꯤ, ꯆꯪꯁꯤꯗꯣ, ꯂꯦꯡꯁꯤꯜꯂꯁꯤ ꯀꯣꯅꯨꯡꯗ꯫ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯀꯔꯝꯅ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯏꯆꯦꯝꯅ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯁꯤ ꯉꯥꯏꯉꯝꯗꯦꯗ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯣꯏꯍꯟꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯂꯩꯃ ꯑꯇꯣꯝꯕꯤ꯫ ꯀꯥꯎꯈ꯭ꯔꯕ ꯑꯣꯏꯔꯦ ꯆꯍꯤ 2 ꯁꯨꯔꯝꯗꯥꯏꯗ ꯑꯗꯨꯛ ꯋꯥꯅ ꯉꯥꯏꯔꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯅꯨꯡꯉꯥꯏꯔꯛꯂꯕꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯑꯩꯕꯨꯀꯅꯥꯅ ꯆꯤꯡꯈꯠꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯀꯥꯎꯏꯗꯣ꯫ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯤ ꯁꯛꯍꯦꯟꯕꯤꯒꯤ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯆꯍꯤ 2 ꯐꯥꯒꯗꯕ ꯅꯨꯃꯤꯠ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯅ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯂꯩꯃ ꯇꯣꯝꯕꯤ ꯑꯣꯏꯒꯗꯧꯕꯗꯣ꯫ ꯋꯥꯁꯛ ꯃꯥꯅ ꯀꯥꯏꯔꯕꯗ ꯃꯁꯥ ꯄꯨꯝꯕ ꯎꯍꯜꯂꯛꯂꯦ ꯍꯤꯡꯆꯥꯕꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯎꯕ ꯍꯧꯔꯛꯂꯦ, ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯊꯦꯛꯇꯣꯛꯇꯨꯅ꯫ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯔꯒꯦꯅꯣ? ꯌꯦꯡꯉꯨ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯂꯩꯁꯅꯥ, ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ꯫ ꯁꯛꯍꯦꯟꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ? ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯅꯪ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯅꯤꯡꯁꯤꯡꯗꯦ? ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯏ? ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯁꯦ ꯂꯣꯏꯕ ꯇꯥꯔꯦꯗꯣ꯫ ꯇꯥꯏꯕꯪ ꯏꯈꯦꯡ ꯊꯛꯂꯒꯦꯗꯣ, ꯏꯕꯨꯛ ꯑꯁꯦ ꯈꯧꯔꯥꯡꯂꯦꯗꯣ, ꯅꯤꯡꯊꯧ ꯃꯀꯣꯛ ꯆꯥꯔꯒꯦ꯫ ꯀꯅꯥ ꯂꯩ? ꯂꯥꯟꯃꯤ ꯑꯃꯨꯛꯇ ꯂꯥꯛ, ꯑꯩꯕꯨ ꯆꯥꯈꯤꯗꯧꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯋꯥꯈꯜ꯫ ꯑꯄꯥꯝꯕ ꯃꯤꯍꯧꯕꯅ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯕ, ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ꯫ ꯀꯅꯥꯒꯤ ꯏꯄꯨꯔꯣꯏꯕ? ꯃꯅꯝꯁꯤꯅ ꯑꯩ ꯄꯨꯛ ꯂꯥꯝꯕ ꯍꯦꯛꯂꯦ, ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯠꯇꯨꯅ ꯆꯥꯊꯣꯛꯂꯒꯦ꯫ ꯏꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝ ꯇꯧꯔꯦ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯃꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯛ ꯑꯗꯨ ꯊꯣꯡꯗꯨꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯖꯩ꯫ ꯑꯉꯝꯕꯅ ꯀꯅꯥ ꯂꯩ? ꯌꯣꯠꯂꯤꯡ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯟꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯔꯗꯤ ꯑꯩꯕꯨ ꯐꯥꯗꯣꯏꯕ꯫ ꯅꯪ ꯍꯥꯟꯅ ꯐꯥꯔꯒ ꯆꯥꯊꯣꯛꯀꯦ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯍꯤꯡꯆꯥꯕꯤꯅ ꯑꯩ
ꯑꯩꯒꯤ ꯈꯣꯡ ꯊꯨꯗꯦꯛꯈ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯑꯩ ꯄꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯌꯣ ꯈꯨꯠ ꯑꯃꯨꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯊꯧꯕꯅ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯛꯂꯣꯏꯔꯦꯗ ꯀꯣꯅꯨꯡꯗ ꯂꯩꯔꯒ ꯄꯨꯟꯁꯤꯁꯤ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯑꯩ ꯆꯦꯜꯂꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯦꯜꯂꯤꯍꯦ ꯇꯟꯖꯥ ꯑꯁꯤꯗ ꯐꯤꯅꯥꯠ ꯑꯃꯨꯛ ꯇꯥꯍꯧꯔꯦ ꯑꯦꯔꯥ ꯇꯥꯅꯤꯡ ꯇꯥꯍꯧꯔꯁꯤꯅ ꯊꯋꯥꯏꯅ ꯃꯔꯨꯅꯤ ꯅꯤꯡꯊꯧꯅ ꯂꯩꯃ ꯁꯛꯍꯦꯟꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛ ꯈꯟꯊꯔꯨꯗꯕ ꯋꯥꯈꯜꯅ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯕꯨꯗꯤ ꯆꯥꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯐꯥꯒꯅꯨ ꯀꯔꯤꯅꯣ ꯏꯁꯥ ꯄꯨꯝꯕ ꯀꯔꯤꯅꯣ ꯎꯔꯤ ꯈꯛꯃꯟ ꯑꯣꯜꯂꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯎꯖꯥꯎ ꯄꯥꯃꯦꯜ ꯑꯣꯜꯂꯛꯂꯤꯕ ꯏꯁꯥ ꯄꯨꯝꯕ ꯑꯣꯜꯂꯛꯂꯦ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯥ ꯄꯨꯝꯕ ꯂꯩꯃ ꯑꯣꯟꯈ꯭ꯔꯦꯗꯣ ꯎꯖꯥꯎ ꯄꯥꯃꯦꯜ ꯅꯤꯡꯊꯧꯗꯣ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯃꯄꯨꯔꯣꯏꯕꯅ ꯎꯖꯥꯎ ꯑꯣꯟꯈ꯭ꯔꯕꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯏ ꯎꯖꯥꯎ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯀꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯋꯥꯕ ꯇꯥꯔꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯦ ꯃꯈꯣꯏꯗ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯒꯤ ꯌꯥꯏꯐꯔꯦꯜ ꯌꯥꯏꯐꯔꯦꯜ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯆꯠꯈꯤꯅꯣ ꯏꯃꯥ ꯄꯥꯕꯁꯤ ꯀꯩꯗꯧꯔꯤꯅꯣ ꯄꯥꯕꯁꯤ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯎꯖꯥꯎ ꯑꯣꯟꯈ꯭ꯔꯤꯁꯦ ꯏꯃꯥ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗꯨ ꯑꯣꯜꯂꯛꯑꯣ ꯏꯃꯥꯒꯤ ꯁꯛꯇꯝꯁꯤ ꯌꯥꯝ ꯀꯤꯌꯦ ꯃꯆꯥꯗꯨ ꯆꯥꯅꯤꯡꯂꯕꯁꯨ ꯐꯥꯖꯤꯟꯗꯨꯅ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯏꯃꯥ ꯏꯆꯥ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯃꯥꯕꯨ ꯈꯥꯝꯂꯒ ꯏꯃꯥꯕꯨ ꯈꯥꯝꯗꯨꯅ ꯂꯩꯔꯕꯗꯤ 이차 마음을 따래 이마기 말이 녹심 이마 짤라게 이마디 따이방 미나트레 야로이 이마 짰기노 이마 난 짰기노 이마 가이기노 이마 나이부 타도끼바 이마 matam masu thengzinkhre sakhenbi ahing aduda nungsiba masadu thadokduna umang tana sienki masagi phibamna yaraktrabada mana sum leisilabadi masabu chakiba tare haina ningthiraba kunungdu mangai chahi tararom haukhre yaifarel pakhang phari mapana onkiba uzau pamel aduda yengduna kapzari baba nachana kaurise khumna roitra baba nachana kauba tarabadi amukta ko kumsa kayam yamne pathawi pagi saktam udu uzau adu mapi tup tup tare ngangthokpa ngamdrabasu khanglibani masagi tingtha ko ibagi phari ichilasini ichabu kaubudi ngamtri aina tawjabagi mahina ngasidi napa ise uzau pamel onduna laikre punsi supa thengzilakle yaifarel madi nungaina tumduna leire sakhenbi tumina lai masabu tumina yengse ngasi haiba numittagidi jagi nanakta amukana laknaroiko imagi yaifarel taibang miyoi pokta poklabaso taibang miyoi ba oidraba namaina ichabu konde haidana warauganuko liankragi punsi supa hingchabi oidun oikredo punsi supa miyoibagi khanthaudaba wakhalna loinabina mapuroibagi-damakta thawai phauba thadokpa pamude mapuroiba magi-damak oikibani sakhenbina hingchabi nungairakhlaba matam khara sapharaklaba matamda kanana nungai halaklibano haiba hehek kauthoi taibang miyoibai khoise ngaingamdraba taibang miyoibagi wakhalna mikup amada amang ata ohendabasu natte kairurabu konung adu yaifarelna amuk semkatuna nungaina panki